खुरुमजरी नॉर्थ ईस्ट विंडो टीवी न संदोक्चरिबा नुंथुगी पाउमियेंग ताबिरिबा पुमनमपु अहानबमक्कदा तराम नौक्चरी ngasi imphal da phongkiba marueba pauche singi manungda marueba pauche oiriba huyelam pau amadi naharo thodangi editor gi ayaba lawjaraga pauche sa phongkiba marueba pausing pathokchari ahanbada local news lamgi wahauda khana choinaba thorakpadagi nagaland da kuki amadi angami aniki marakta chauna unkhatnakri Nagaland की चुमुक केडिमा डिस्ट्रिक्ट की मेजी फेमा सब डिवीजन कोना मोवा विलेज जलम की वहोदा यत्नरपदगी कुकी फुरुप अमदी अंगामी कम्युनिटी अनिगी मरक्ता चावना उंखटनबगी थौदोक थोखरे हाइरी प्रेस फंगबा पाउगी सोर्स अमगी मतुंग इन्ना हाइरिबा थौदोक अदु कुकी कम्युनिटी अमदी अंगामी कम्युनिटी अनिगी मरक्ता लमगी चयतनबा वहोदगी थौलखिबनी हाइरी पाउगी सोर्स असिना मखा ताना हाइ थौदोक अदु कुकी कम्युनिटी की माइकैदगी अंगामी कम्युनिटी युम खरा मई थाबा होरखिबगा अंगामी फुरुकी माइकैदगिसु कुकी सिंगी युमई थाखिबनी हाइरी थौदोक अदुदा चौरागना तरागी मथक्ता मई चाक्तुना अमांगता थोखरे थौदोक अदु थोकले हाबा पाव फंगबदगी सिक्योरिटी फोर्स की कांगबुना खोंगलेथुना चंगसिंदुना इरांग अदु लक्षिनख्रे हाइरी हिरमसिगी मतंगदा डिप्यूटी कमिश्नर ऑफ पुलिस क्राइम पीआरओ दिमापुर नागालैंड खुयेक पीरदुना थादोरप चेरल अमगी मतुंग इना हौजिक पामदब थौदोक मखाताना थोकप लेट्रे सिक्योरिटी फोर्स ना इरांग असि मपुंफाना लक्सिंदुना पामदब थौदोक थोरक्तनबा सिक्योरिटी डिप्लॉय तौरे हाइना फोंदोरक्ली फ्रंटियर नागालैंड टेरिटोरियल अथॉरिटी नत्रगा मसिग मानब कांगोन अमता मणिपुर पुसलप यारोय सीएसओ कंगलेपाक फ्रंटियर नागालैंड टेरिटोरियल अथॉरिटी नत्रगा मसिग मानब कांगोन अमता कंगलेपाक मणिपुर पुसलप यारोय हाइना सिविल सोसाइटी ऑर्गेनाइजेशन कंगलेपाक की माइकेदगी फोंदोरक्ली लुपसिंग असगी प्रेसिडेंट अमदी सेक्रेटरी सिंगना खुयेक पीदुना पुन्ना थादोरप चेरल अमदा मखाताना हाइ टिनसांग मोन लोंगलेन किफिरे नोकलोक अमदी समटोरे हाइबा ईस्टर्न नागालैंड लैबा डिस्ट्रिक्ट तरुक असि फ्रंटियर नागालैंड टेरिटोरियल अथॉरिटी न कोनसिनबा जगह अमा ओइरे हाइना ईस्टर्न नागा पीपल्स ऑर्गेनाइजेशन नागालैंड गवर्नमेंट अमदी इंडिया लंगक खुयेक पिनदुना अचौबा ऑटोनॉमी अमा पीखरे ENPO ना मतम सांगना तानुना लाकपा डिमांड अमा नागालैंड पीखरे मरम अदुना मणिपुर FNTA ga manaba demand ama soidana India lainangna Manipur manungda tokhaina lainingba furup khara pirakadra haina chingnaba miyamgi marakta chauna leire India lainangna India gi law natraga ek amagi makhada awangnom poklamda machet thugaina ba honaduna lai haibasi awangnom poklamda masida leiriba miyamna khangi masagi ngaklo mapung fana lejidaba state krumak India lainangna machet thugai ki bayai adubu Manipur India gi manungda top pa amani इंडिया की लेमाइदा नागालैंड सेमलपगी पुवारी ही कंगलेपाक की लैशमलोंदा अदुकी मतिक चाउन खेनब लई हाइबसी कावरेदबनी इंडिया न मिंग तमद्रिंगगी मणिपुर की मसागी लेंगाक कॉन्स्टिट्यूशन अमदी मालेम न खमनरब फिरा लेजबा लेबागनी कंगलेपाक की मसागी चपचाबा टेरिटोरियल बाउंड्री लेजबा लेबागनी हौजी यूनाइटेड नेशन दा मणिपुर कंगलेपाक की वाफों कया पुखतुना नैंगरी बलैपाक अमनी कमिश्नर की लेमाइदा चांगिंग तौखरबा मतुंगी नागालैंड मतुंग पुशलक्तुना येंगलिबा कांगलोन अदुगुंबा मणिपुर पुशलप यारोय मणिपुर करमना इंडिया दा तिनखिबगे हाइबदु इंडिया ना फोन यानद्रबसु लोन मनुंदा लैरिबा अरुंबा वाफम सिंदी इंडिया ना खंगलिबनी मणिपुर मियान नसी फाव इंडिया लैनाता तालिबा डिमांडी मणिपुर की इंटीग्रिटी अमदी टेरिटोरियल बाउंड्री कायहन यारोय हाइबसिनी मणिपुर मियान तालिबा डिमांड असिगा नागालैंड अमदी अतै स्टेट्स ना तालिबा डिमांड सिंग असिगा मानदे अखोगी मियांगी डिमांडी अपुंबगी शक्तम कायबे यारोय हाइबनी इंडिया ना लैंगा थिंखांग कयादा मणिपुर थुगाइना बहोनबदा माइपाकपा ngमक्त्रबनी मपांबगी लाकपा मीना ओइरबसु मनुंगदा लैबा मीना ओइरबसु मणिपुर थुगाइना बसिलकपा यारोय
गवर्नर A.K. Vala Delhi चटख्रे February 13 हलप याय महाक हलक्तुब फावबदि मिनिस्ट्री एक्सपेंशन तौखिरोय February 13 लिसिंग अनि कुन मंगा 12 शुभ मणिपुर लेजिस्लेटिव असेंबली बो सस्पेंडेड एनिमेशन थमनगा प्रेसिडेंट रूल चलायरकिबा चाही अमा मपुंग फारकदबा February 13 लिसिंग अनि कुन तरुकी मांगोयना थासिगी मरिगी नुमिदांग वारमदा Chief Minister Yumnam Khemchana Luchingba Manipur gi anauba lengak ama semkrabasu ngasi numit tarani shoklabasu anauba minister sing hapchung dabaga loinana portfolio sing yanthoktrabasu Chief Minister loinamak yengsinbagi thodang lagasu yanthokpam thokpa portfolio sing yanthokchinagi marak charekta Governor Ajay Kumar Vala ngasi Delhi gi damakta Imphal thadokibana mahak khalakchuba fawbadi awapa minister sing hapchinjuna Lengak chokthokhanba amasuk minister sing na paigidaba portfolio sing yenthokpagi wafam leitri pauchies na fangba paugi haibada Governor A.K. Vala ngasi numit yunglakpa aduwaidagi lowwawan gi Delhi gi damakta khongsangkhibani mahaki khongchadasi leibak asigi President Draupadi Murmu aiba cheral piraduna khangalaba matungda ayaba pirakpadagi chakkhibani aduga mahak tha asigi 13 natraga 19 da amuk halaklaba yai haidi Adumoynamak tha asigi marida washak loduna linglakliba anauba lengak asida hapchinfam thokpa awapa minister sing hapchinbagi thabakti governor washak lohhanduna pangthokadabana mahak halakchuba fawbadi minister expansion tawbagi mami udri Loinana minister sing na paigidaba portfolio sing su awapa minister sing hapchinribana chief minister gi maikadigi yenthorakpagi wafam lapna leiri Adumoynamak mahaki khongchat asi loiraba matung amasung union lenga ki maikadagi chief minister Y Khemchana wathoriba minister sing hapchinbagi ayaba piraklagadi governor na tha asigi 13 ki ayukta halaktuna numit adugi nungthilda awapa minister sing hapchinbagi wasak lowagi thoram pangthuklaba yai hainari Loinana lengak asida leigedaba minister sing gi masing shuna leirabadi makoina paidaba portfolio sing lengak ki maikadagi yenthorakpa yai thajanari adubu governor gi khongchat asigi manungda Manipur lengak ki ministry expansion ga mari leinana thabak sing Delhi da pangthok lugadra haibadudi chap chana khangba ngamdri pambiyabadi tha asigi mari gi numidang wairamda Y Khemchana chief minister oina governor na wasak lawkiba thoram aduda BJP gi napchau gi gen amasung Naga People's Front gi Loshi di khobuna lengak asigi deputy chief minister sing oina wasak lawkibani aduga mamang gi lengak tasu work sports minister orakiba government das kontohuzam amasung anauba lengak kasu khutsamna chatminarakliba Wangoi Assembly constituency gi National People's Party NPP gi MLA Khuraizam Lokenbuna cabinet minister oina wasak lawkibani National News amuk pathokchari Modina Assam ki highway da C130 landing tawgadori crore lising ahum changkiba Brahmaputra thong sangaragani Prime Minister Narendra Modi na normagi khongchata hayeng Assam gi Moranda leiba awang nompo ki oiba ahanba highway da yongfam oiba emergency landing facility ELF da C-130 aircraft landing tawduna emergency landing facility sangaragani loinana madugi matung lupa crore lising ahum changna sakiba Brahmaputra turel mathakta leiriba Kumar Vaskar Verma Setu Bridge sangagadori Modi na Assam da hayengi khongchat asi tharaga tha ahumgi manungda ahumlak shuba khongchat oiribani masigi achoba maramdi state asidasu assembly mikhal nakshilakpanani hayeng pung 8:50 da Dibrugarh district Sabo Airfield da Modi thungbagi schedule leiribani madudagi mahangna Indian Air Force ki C-130 aircraft tongduna kilometer mari sangba Moram bypass chaleiba aduga lupa crore chama changna semkiba ELF landing tawgadori hariba wafam aduda mahangna facility adu sangabaga loinana fighter jet aircraft sing transport aircraft amadi helicopter na chingba kayana minute kungi oiba utkadoriba air display amasu yengadori
हिमाचल महैरोई सिंगी ममांग मोक्तदा मिड डे मील वर्कर अमा हाथख्रे हिमाचल प्रदेश की कंगरा डिस्ट्रिक्ट की मनुंग चन्ना लैबा देहरा की चिनोर खुंगंगी गवर्नमेंट पार्क प्राइमरी स्कूल दा मिड डे मील वर्कर ओइना लैबा चाही यांखै गे निपान सुरबा मियोय अमा नुंथिल प्रवक्ता महैरोई सिंग अदुगी ममांग मोक्तदा हाथख्रे हाइना पुलिस ने रिपोर्ट अमना फोंदोरकली निहात अदुगा चनरिबा मियोय अदु ngarang थौदोक थोखरबा मतुंग इकान कानदना पुलिस ना फाबा ngamki हाइली महात्मा स्कूल कैंपस मनुंगदा चंगलकलगा सुलोचना देवी कौबा चिनोदगी मिड डे मील वर्कर अदुबु थंगोल सीजन अदुना हाथखिबनी स्कूल की महैरोई सिंग अदुना लाउ खोंबा तौरपदगी ओजा सिंगना क्लासरूम दगी चेंथोरपदा मला लैरबा राजेश कुमार थंगोल अदु पाइरगा किचन एरियादा सेदुना लैरंबा सुलोचना गी मनाक्ता लेपलंबा थेंगनकी हाइना पुलिस की पाउना फोंदोरकली पार्लियामेंट मिफम मथंग थागी मापन फाव एस जोन तौख्रे चरांग नब कया की मरक्ता ममांग थागी कुनिपान दगी हौरदुना चथरकिबा पार्लियामेंट की बजट सेशन असिगी अहानब फेस लोइदुना ngasi लोकसभा अमसुंग राज्यसभा मथंग थागी मापन फाव एस जोन तौख्रे लोकसभा दा ngasi सु ऑपोजिशन की एमपी सिंगना यूनियन मिनिस्टर हरदीप सिंह पुरी रिजाइन तौगदबनी हाइना खोलाव लाउदुना खोंजंग जंगशिंखी मसिगी मांगोनना सेक्स ट्रैफिकिंग तौरमी हाइबगी वाथोक ओरिबा यूएस की जेफरी एप्स्टीन अमदी यूनियन मिनिस्टर हरदीप की मरक्ता ईमेल दी खुथांगदा पाव फाउनकी हाइबा वाफम एप्स्टीन फाइल्स ना फोंदोरपदगी ऑपोजिशन ना हाउस असिदा खोंजंग जंगशिलपदगी निमित युंबा फावबा लोअर हाउस असी एडजर्न तौखिबनी हाउस मतुंग ऑपोजिशन ना मखाताना यूनियन मिनिस्टर हरदीप रिजाइन तौगदबनी हाइना खोंजंग जंगशिनबदा चरांगनब थोखि यूनियन मिनिस्टर हरदीप ना हौकिबा युमसकैशु निमिता महाक जेफरी एप्स्टीन गा थौरम खरदा सरुक यामिनखेबदी लैख्रे अदुबु जेफरी एप्स्टीन गा थेंगनखिबा अदुना अमेरिका गी अचौबा सेक्स ऑफेंडर असिगा महाकगा मरक्ता करिगुंबा क्राइम अमतगी मतंगदा मरी लेनदे हाइना फोंदोखिबा लैख्रबनी इंटरनेशनल न्यूज पाथोक्चरी बांग्लादेश की मिखलदा बीएनपी ना सीट चानी के मापन फंगदुना माई पाखरे तारिक रामन प्राइम मिनिस्टर ओइनबगी थौरांग तौख्री ngarang pangthokkiba बांग्लादेश की जनरल इलेक्शन दा बांग्लादेश नेशनलिस्ट पार्टी बीएनपी ना सीट चानी के मापन फंगदुना सिंथानिंगाई ओइना माई पाखरी लेबाक अदुगी इलेक्शन कमीशन की सीनियर सेक्रेटरी अख्तर अहमदना ngasi ढाका दा पाउमिसिंग दा फोंदोखिबा वाफमदा बीएनपी ना सीट चहुम लेबा लेबाक अदुगी पार्लियामेंटरी मिखलदा सीट चानी के मापन फंगदुना सरुक अहुम थोपगी अनि मेजॉरिटी ओइखिबनी बीएनपी ना चाउना लंबा ओइदुना मिरेप थेंगनरिबा जमात ई इस्लामी ना सीट हुंफुगा निपान फंखिबगा लोनना पार्टी असिगा मपांग ओइना चटमिनरिबा अतोप पार्टी सिंह सुनतगी सीट तरा खक्तमक फंगबा ngamki हाइना इलेक्शन कमीशन मखा तारखी महैरोई सिंह की इहौना हानगी प्राइम मिनिस्टर शेख हसीना की लेंगाक इंथुख्रबा मतुंगदा अहानबो ओइना पांगथोकलिबा मिखल असिदा बीएनपी अमसुंग मसिगा खोंबु ओरिबा पार्टी सिंहना सीट चनी गा तरानिथोय फंखी मिखल की बोट मसिंग थीबबु पेंदबा फोंदोक्तुना जमाती इस्लामीना लेबाकदुगी इलेक्शन कमीशन ना वाहंग कयासु हंखी ngarang pangthokkiba mikhal aduda hanagi prime minister sheikh hasina na luchingba awami league party da mikhal thengnabagi ayaba interim lenga na pai pi kidabaga loinana mikhal asida saru yakide ngarang pangthokkiba mikhal asi sinthaningai oina mai pakpaga loinana ingna chikna pangthokki haina election commission gi senior secretary akhtar ahmad na phongdokkibaga loinana parliamentary constituency ki seat ahomgi oinadi mikhal yeithoki hairi मिखल अवामी लीग मतम सांगदगी मपांग ओइना चटमिनदुना लाकिबा जटिया पार्टी दा सीट अमता माई पाकपा ngamkide इंडिपेंडेंट अमसुंग अतै अतोपा अपेपा पार्टी सिंगना सीट निपान दा माई पाकी
Bangladesh Election Commission thadorpa warol amada ngarang pangthokiba mikhal aduda voters singa vote thadabagi chang chada yankhai mapan dasmit nifumari oiki hanagi Prime Minister Sheikh Hasina gi lengaki matamda lisingani kunga mari gi January da pangthokiba mikhal dadi voters singa vote thadabagi chang asi chada nifumathoi dasmit nipang khaktamak oikibani mikhal aduda VNP amasung Jamari Islami da Hasina lengakna boycott tawduna mikhal da saru yahankhidi Sit Chahum Labada Yankadi Nupi oina Kaktuna Tamki Mikalasi Paktakna Yanglubada Yamna Ing Tapna Pangtokrabasu Labak Adugi Tonga Tonga Mafum Kayada Mio Mapan Sibagi Pau Lake Mikalgi result Lautopada BNP na Chowna Mai Paki Bakalunana Party Asigi Luchimbo Oriba Hanagi Prime Minister Vegam Khaleda Jiagi Machanupa Tariq Rahmana Labak Adugi Prime Minister Oduna Miam Bilamjing Naba Thorang Toba Hokri Chahi Tarawit Taraga Taret Room Britain da exile oina layuraba Tariq Rahmana tha kharagi mamangda Bangladesh cha halaktuna party asibu mapangal kangkhat hankibaga lonena miyam masogotuna lakibani President Donald Trump na April da President Xi Jinping ga unaragani haina thazaba pikri US President Donald Trump na chayasigi April da China gi President Xi Jinping ga unaragani haina laukthokhi bagalonena US amasung China gi mari yamna fari haina su phongdokhi lakliba April da Donald Trump na President Xi Jinping ga unaraba matungda chayasigi arobada Xi Jinping United States sa lakpagi oithokpa lei US President Donald Trump na Xi Jinping ga unaragani haina paumi singda phongdokrabasu chap chara matamdi phongdokhiba leite handakta NBC News ka akhanana unaba amada China gi President Xi Jinping chahi asigi aroba saukta White House lakani haina President Trump na phongdokhi makhoi anigi marakta afaba mari leinabaga loinana leibak anigi marakta su thajanabagi chang wang lei haina su US President Donald Trump na paumi singda makhata na phongdokhi Malengi khwadi matik mayai leiraba leibak ani marakta afaba mari lei haina President Trump na phongdok pagalonena thasigi mari da su Xi Jinping na telephone gi khuthangda minute maudra wari sanaki hairi wari sanaki ba adugi marik chumba paudam thamladuna Donald Trump na lalon itiki lamda asam ning thamduna wari sanaki haina President Trump na phongdok pagalonena telephone gi khuthangda wari sanaki ba aduda Iran amasung Ukraine ga mari leinana malengi thodok wathok kaya gi matangdadi wari sanaki ba leite hairi wari sanaki ba adu yamna mahi yanaki haina President Trump na mahaki social media post oriba Truth Social da phongdoraki wari sanaki ba aduda President Xi Jinping na US President Donald Trump amasung First Lady China da lakna ba chabau piraki hairi khwadi matik mayai leiba leibak anigi president ama oina leibak anina hiram khudimakta mangdo junction na ba pandam thamni hainasu President Trump na mahaki social media post makhata na phongdokhi Arobada Indonesia na Gaza Peacekeeping Force ki damakta lanmi lishing nipan sem sakri Indonesia lebak na mafam adugi lanmi lishing nipan long Gaza da laigedoriba International Peacekeeping Force ki damakta thana naba sem sakri makoina US ki President Donald Trump ki maikedi lan matungda laigedaba reconstruction plan gi critical elements singi manungda ahanbo oina lanmi tharagani haina phongdorpa leibak oiki Panbayabadi Indonesia na United Nations Mission kayada peacekeeping ki thabak thorom singi oina makok thongba contributor taragi manungda makoishu ama oyibani hojik levananda Indonesia gi lanmi sing peacekeeping mission da saru yari loinana Gaza da leiba hospital amasung Indonesia da fund thadaduna humanitarian aid pibagi matangda su lebak asina mateng piri hojik Donald Trump ki board of peace ki oriba Fiba masigi kupa kaya miyam da phongdokna leiba asina maram oiduna International Security Force yaushin bahaiba si yamna section ba tangai fade haina Middle East ki transport amasung oiba
amadi Jakarta gi Center of Economics and Law Studies da leiba Muhammad Julfikar na phongdorakli mahakna makha takibada Indonesia ki lami singa mafam aduda Israeli military force mu mating pangnanaba yamna kanna honagadabani loinana makhoi aramba kanglop singi lanthingna ba honaroidabani Board of Peace haina Donald Trump na horopada apik palup ama oina malengi luchingma singna Gaza gi damakta Trump na sangat kadoriba adubu yangshinbagi thabak oirambadagi Trump na United Nations ki ayaba yaudabna malengi tongan balebak singda yawning baleirabadi US dollar billion amagi membership fee lawraga yawba yagani haina thabak horakibani malengi oina Muslim scholar kayana board asigi matangda wahang kaya hanglikli Northeast Window TV na sandokchariba nungthilgi pau pathokchaba matang asida losinjari miyeng tabiriba pumnamapu amuka suhana khurumjari Northeast Window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibata natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi Per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamjabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Hakchang phana thamge hairabadi iramda masimakta leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hojikti awang bathaki healthcare fanglabada matam manghan biraganu sel hena tingan biraganu aikhoigi specialist singdagi malem gi apaba thaki layeng patapta yumpham oiba service lobiyu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Soi Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau